ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯁꯦꯔꯤꯁꯇ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯆꯝꯖꯔꯤ ꯋꯥꯔꯤ ꯄꯦꯜꯂꯦꯗꯀꯣ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯄꯥꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯇꯨꯟꯇꯨꯟ ꯇꯥꯔꯤꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯖꯔꯃꯅꯤꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯇꯟꯕ꯭ꯔꯣ ꯑꯄꯥꯕꯤꯗꯤ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯧ ꯌꯥꯏꯌꯦ ꯆꯠꯁꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯤꯒꯦ ꯄꯨꯡ 2 ꯇꯥꯕꯒ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯄꯥꯕꯤꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯒꯥꯔꯤ ꯂꯨꯅꯥ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯗꯣ ꯒꯥꯔꯤꯗꯨꯁꯨ ꯑꯄꯥꯕꯤꯅ ꯇꯣꯡꯕꯗꯨꯗ ꯀꯌꯥ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯒꯥꯔꯤꯁꯤꯁꯨ ꯋꯥꯁꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯆꯦꯜꯂꯨꯒ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯌꯥꯅꯕ ꯊꯧꯒꯗꯕꯅꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯁꯨꯝꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡ ꯍꯟꯅꯕ ꯇꯧꯔꯤꯁꯤꯔꯥ ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯅꯤꯃꯦ ꯊꯦꯡꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯨ ꯌꯥꯔꯁꯤꯕꯨ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩꯁꯨ ꯌꯥꯔꯦ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯦ ꯑꯄꯥꯕꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯄꯨꯛꯅꯤꯡꯗ ꯏꯅꯦ ꯂꯩꯈꯝꯒꯤ ꯃꯊꯧꯁꯦ ꯐꯖꯅꯗꯤ ꯇꯧꯕꯖꯥꯠꯅꯤꯀꯣ ꯍꯔꯥꯎꯕꯅ ꯁꯤꯗꯧꯔꯝꯃꯦ ꯑꯩꯕꯣ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯕ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦꯃꯦ ꯑꯄꯥꯕꯤꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯊꯦꯡꯈꯤꯅꯕꯅꯦ ꯇꯣꯡꯉꯣ ꯌꯥꯔꯦ ꯑꯄꯥꯕꯤꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯇꯣꯡꯉꯕꯣꯏ ꯅꯤꯡꯗꯨꯅ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯕ ꯍꯧꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯉꯁꯥꯏ ꯊꯧꯔꯛꯄꯗꯨꯒꯤ ꯈꯨꯂꯨꯝꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤ ꯇꯣꯡꯗꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯛꯑꯦ ꯑꯄꯥꯕꯤ ꯌꯥꯎꯔꯝꯗꯕꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯄꯥꯈꯠꯅ ꯀꯔꯥꯏ ꯂꯩꯍꯧꯔꯕ ꯇꯨꯟꯇꯨꯟ ꯑꯄꯥꯕꯤꯗꯤ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯈꯟꯗꯨꯅ ꯃꯈꯣꯡꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯦ ꯁꯣꯝꯗꯅ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯄꯥꯕꯤꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯎꯔꯦ ꯑꯄꯥꯕꯤꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯤꯕꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯑꯄꯥꯕꯤꯅ ꯐꯩ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯇꯨꯟꯇꯨꯟ ꯁꯣꯏꯈꯤꯕꯅꯦꯕ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯗꯤ ꯅꯪ ꯇꯣꯡꯉꯨꯕꯩ ꯅꯤꯡꯗꯅ ꯑꯗꯨꯝ ꯊꯧꯔꯨꯔꯦ ꯌꯥꯔꯦ ꯈꯪꯉꯦ ꯑꯁ ꯆꯦꯟꯕ ꯊꯦꯡꯈ꯭ꯔꯅꯦꯕ ꯍꯧꯒꯠꯂꯨꯁꯦ ꯐꯤꯒꯗꯣ ꯀꯟꯊꯣꯛꯄꯤꯒꯦꯁꯦ ꯂꯣꯏ ꯃꯣꯠꯂꯝꯃꯅꯦꯕ ꯆꯣ ꯅꯨꯡꯁꯤꯗꯦ ꯑꯃꯇ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁ ꯁꯥꯎꯔꯅꯨꯕꯁꯦ ꯁꯦ ꯆꯤꯡꯈꯠꯄꯤꯒꯦ ꯍꯧꯒꯠꯂꯣ ꯂꯥꯎ ꯑꯄꯥꯕꯤꯗꯣ ꯎꯐꯨꯜꯒ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯅꯞꯀꯗꯣ ꯊꯨꯠ ꯆꯤꯡꯈꯠꯂꯒ ꯃꯆꯤꯟꯒꯗꯣ ꯈꯣꯡꯃꯨꯛ ꯇꯨꯝꯂꯗꯨꯅ ꯀꯞꯄꯨꯕꯒꯤ ꯍꯤꯛꯀ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯑꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯊꯦꯝꯗꯨꯅ ꯑꯄꯥꯕꯤꯗꯣ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯁꯤꯜꯂꯦ ꯃꯇꯝꯗꯣ ꯌꯥꯝ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗ ꯉꯥꯏꯔꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ ꯍꯣ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤꯗꯨꯕꯣ ꯌꯥꯆꯪꯕꯁꯤꯗꯅꯦ ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯆꯪꯉꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯣꯛ ꯃꯄꯥꯜꯁꯤꯗ ꯉꯥꯛꯇ ꯊꯣꯛꯂꯛꯎꯕ ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯦ ꯃꯄꯥꯜꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯏꯁꯧꯒꯗꯣ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯏꯀꯥꯏꯌꯦ ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ ꯑꯄꯥꯕꯤ ꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯏꯅꯦꯝꯄꯣ ꯑꯩꯅꯦ ꯃꯦꯝꯆꯧꯕꯤ ꯉꯛꯅ ꯀꯔꯤꯕ ꯏꯅꯦꯝꯄꯣꯛ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯦꯔꯥ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ
ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯪꯉꯤꯍꯦ ꯅꯃꯧ ꯅꯨꯄꯤ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯍꯥ ꯀꯔꯥꯏ ꯃꯦꯝꯆꯧꯕꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯑꯄꯥꯕꯤꯒꯤ ꯃꯁꯛ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯍꯔꯥꯎꯐꯝ ꯈꯪꯗ꯭ꯔꯦ ꯑꯄꯥꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯊꯤꯁꯨ ꯊꯤꯗꯀꯣ ꯂꯥꯏꯃ ꯀꯝꯗꯧꯔꯤꯕꯅꯣ ꯃꯦꯝꯆꯧꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤꯕꯨꯗꯤ ꯊꯤꯔꯁꯨ ꯕꯦꯔꯥ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯊꯤꯗ ꯊꯤꯃꯜꯂꯁꯨ ꯐꯠꯇꯦꯗꯣ ꯇꯧꯗꯣꯔꯤ ꯖꯥꯠꯂꯅꯦ ꯃꯦꯝꯆꯧꯕꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯃꯧꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯄꯥꯕꯤ ꯅꯣꯡꯃ ꯂꯩꯈꯝꯃꯣꯏꯗ ꯂꯥꯛꯑꯦ ꯏꯅꯦ ꯍꯣ ꯏꯅꯦ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯄꯥꯕꯤ ꯏꯅꯦ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯕꯣ ꯑꯋꯣꯏꯕꯩꯔꯣ ꯏꯅꯦ ꯑꯋꯣꯏꯕꯩꯅꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣꯅꯦ ꯍꯣꯏꯅꯦ ꯂꯩꯈꯝ ꯑꯃꯗꯤ ꯑꯄꯥꯕꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯀꯩꯒꯤ ꯌꯥꯗꯅꯤ ꯏꯅꯦ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯀꯦ ꯐꯝꯃꯨꯀꯣ ꯂꯩꯈꯝ ꯏꯃꯨꯡꯗ ꯆꯪꯉꯨꯗꯨꯅ ꯂꯥ ꯑꯃꯗ ꯀꯔꯤꯅꯣ ꯈꯔ ꯌꯣꯝꯗꯨꯅ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯑꯄꯥꯕꯤꯗ ꯄꯤ ꯁꯦ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯀ ꯅꯄꯨꯔꯣꯏꯕꯒꯅ ꯆꯥꯒꯗꯕ ꯏꯟꯁꯥꯡꯗꯨꯗ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯣ ꯌꯦꯡꯉꯣꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯗꯧꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯑꯔꯣꯏꯗꯕꯅꯤ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯈꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯂꯩꯈꯝꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯦ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣ ꯏꯃꯥ ꯃꯣꯏ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯆꯪꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤꯅ ꯏꯕꯦꯝꯃ ꯑꯄꯥꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯥꯏ ꯏꯁꯨꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗꯤꯌꯦ ꯏꯃꯥ ꯐꯃꯨꯡꯗ ꯁꯥꯟꯅꯔꯤꯌꯦ ꯀꯔꯥꯏ ꯁꯤꯗ ꯄꯨꯊꯣꯔꯛꯑꯣ ꯃꯆꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯕꯣꯛꯇ ꯄꯤ ꯁꯦ ꯏꯃꯥ ꯀꯔꯥꯏ ꯑꯁ ꯃꯁꯨ ꯊꯣꯏꯕ ꯂꯥꯛꯑꯣ ꯕꯨꯕꯣꯛ ꯄꯥꯝꯊꯣꯛꯀꯦꯁꯦ ꯅꯨꯡꯁꯤꯕꯅ ꯀꯌꯥꯗ ꯐꯔꯤꯅꯣꯕꯁꯦ ꯁꯨꯡꯀꯞꯁꯨ ꯀꯞꯄꯤꯗꯦ ꯏꯁꯨꯇꯅꯤ ꯑꯄꯥꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯗꯥꯡꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯔꯕ ꯍꯪꯒꯥꯝꯒ ꯍꯋꯥꯏꯖꯥꯔꯒ ꯆꯝꯅ ꯊꯣꯡꯂꯒꯦ ꯏꯃꯥ ꯍꯣ ꯐꯔꯦ ꯑꯩꯅ ꯇꯨꯡꯍꯟꯕꯤ ꯈꯔ ꯀꯨꯞꯂꯒ ꯊꯅꯝꯕꯅꯤ ꯑꯗꯨꯅ ꯇꯥꯎꯊꯣꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯉꯟꯅ ꯍꯦꯛ ꯊꯣꯡꯗꯣꯛꯎꯔꯣ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯒ ꯋꯥꯔꯦꯅ ꯆꯥꯛ ꯂꯥꯝꯃꯦ ꯑꯃꯨꯛ ꯇꯧꯔꯅꯤ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯅꯤ ꯃꯤꯅ ꯊꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯍꯦꯂꯣꯏꯒꯨꯝꯕꯤꯅꯤ ꯏꯇꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯔ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯃꯨꯛ ꯍꯣ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯏꯇꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯣꯏ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯃꯦꯝꯆꯧꯕꯤ ꯕꯤꯅꯥꯕꯣꯟ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯑꯄꯥꯕꯤ ꯏꯃꯥꯒꯤ ꯍꯦꯔꯥ ꯇꯥꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯣ ꯂꯥꯎꯅꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯎꯏꯔꯤ ꯇꯧꯔꯒ ꯃꯃꯥꯗ ꯍꯪꯉꯛꯑꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯅꯪꯅ ꯉꯟꯇꯥ ꯀꯦꯈꯠꯂꯛꯏꯁꯤꯅ ꯏꯃꯥ ꯕꯤꯅꯥꯕꯣꯟ ꯆꯠꯇꯣꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯍꯥ ꯕꯤꯅꯥꯕꯣꯟꯗ ꯍꯣꯏꯅꯦ ꯉꯛꯄ꯭ꯔꯥ ꯏꯆꯥꯗꯤ ꯅꯨꯡꯗꯥꯡ ꯂꯥꯏ ꯁꯥꯔꯨꯔꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯏꯃꯥ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ
ꯑꯩꯒ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯌꯥꯎꯒꯦꯅꯦ? ꯉꯔꯥꯡꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯦ ꯑꯗꯨꯃꯉꯥꯏ, ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯑꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ꯫ ꯑꯄꯥꯕꯤ ꯃꯅꯦꯝꯕꯣꯛꯀꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯏꯃꯥ, ꯂꯣꯏꯅ ꯁꯨꯖꯔꯕꯅꯤ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯉꯥꯡꯁꯤꯡꯁꯤꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯊꯣꯛꯎꯈꯤꯒꯦ꯫ ꯏꯃꯥ ꯉꯥꯏꯈꯣ! ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥꯗ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯁꯦ, ꯁꯤꯅ ꯏꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯑꯄꯥꯕꯤꯅ ꯄꯨꯊꯣꯛꯄꯤꯔꯦ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎꯕ꯫ ꯑꯄꯥꯕꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯑꯄꯥꯕꯤꯅ ꯂꯥꯛꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯇꯥꯃꯣ? ꯀꯔꯤ ꯈꯨꯌꯦꯡ ꯂꯥꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯏꯃꯥ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯗꯤ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ? ꯍꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅ? ꯃꯁꯤ ꯃꯆꯤꯟ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡꯅ ꯀꯥꯎꯋꯦ꯫ ꯑꯄꯥꯕꯤ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯂꯛꯑꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯗ ꯃꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯗꯨꯅ, ꯑꯣ, ꯑꯩꯉꯣꯟꯗꯒ ꯃꯈꯣꯡꯁꯤꯅꯒ ꯀꯥꯎꯖ ꯁꯥꯔꯤꯌꯦ ꯈꯪꯅꯦꯕ ꯅꯪ? ꯉꯛꯊꯤ ꯆꯞꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯗꯣ ꯑꯄꯥꯕꯤꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯏ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ! ꯑꯄꯥꯕꯤꯅ ꯂꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯉꯥꯡ ꯂꯧꯕ, ꯆꯥꯛ ꯊꯣꯡꯕ, ꯐꯤꯖꯨ ꯐꯤꯖꯥꯝ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯉꯥꯡ ꯑꯗꯣ ꯄꯣꯅ ꯀꯞꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯨꯕꯅꯣꯕ? ꯏꯃꯥ, ꯑꯩ ꯃꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯏꯃꯥ! ꯍꯦ, ꯇꯥꯅꯤꯡꯗꯦ! ꯉꯥꯡꯉꯤꯅꯦꯅ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯆꯦꯟꯖꯥꯏꯕꯝꯗꯨꯗ ꯊꯥꯔꯗꯤꯕ ꯃꯦ ꯈꯣꯡꯅꯤ, ꯀꯞꯀꯅꯤ ꯉꯁꯤꯀꯣ? ꯍꯣ ꯐꯨꯕꯤꯌꯣ, ꯑꯩꯕꯨ ꯑꯣꯠꯄꯤꯌꯣ, ꯄꯦꯜꯂꯣ, ꯅꯪ ꯄꯦꯜꯂꯣ! ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯤ ꯎꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ꯫ ꯑꯋꯣꯏꯕ ꯆꯥꯛꯇꯣ ꯐꯠ ꯂꯣꯏꯊꯣꯛꯑꯝꯃꯨ, ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯈꯝꯅ ꯊꯥꯔꯛꯈꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯌꯥꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯝ ꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯀꯩꯅꯣꯅꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ? ꯏꯅꯦ! ꯍꯣꯏ ꯏꯅꯦ ꯂꯩꯈꯝ! ꯅꯨꯄꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯑꯦ꯫ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ? ꯏꯅꯦ ꯂꯩꯈꯝꯕꯣ? ꯏꯍꯦ, ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ? ꯀꯔꯤ ꯄꯥꯎꯅꯣ ꯏꯅꯦ? ꯂꯩꯈꯝꯗꯣ ꯂꯩꯈꯤꯗ꯭ꯔꯦ, ꯉꯔꯥꯡꯗꯣ ꯃꯥꯒꯤ ꯁꯣꯔꯥꯠꯅꯤꯅꯦ꯫ ꯍꯥ! ꯑꯄꯥꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ, ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ, ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯅꯦ ꯂꯩꯈꯝꯕꯣ, ꯑꯩ ꯄꯥꯎ ꯑꯃꯇꯁꯨ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯏꯅꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯅꯤ ꯏꯕꯦꯝꯃ꯫ ꯑꯄꯥꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯍꯜꯂꯦ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯗ꯭ꯔꯥ? ꯏꯅꯦꯅ ꯍꯤꯡꯂꯤꯉꯩ ꯍꯥꯏꯔꯝꯕꯗꯣ, ꯑꯄꯥꯕꯤ ꯌꯦꯡꯉꯣꯏ, ꯅꯪꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ, ꯆꯍꯤ ꯑꯃ ꯐꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯌꯥꯛꯁꯦ ꯇꯞꯅ ꯍꯟꯊꯔꯛꯀꯅꯤ꯫ ꯆꯍꯤ ꯑꯃ ꯐꯥꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯀꯥꯎꯒꯅꯨ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯄꯥꯕꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯀꯗ꯭ꯔꯥ, ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯅꯦꯝꯕꯣꯛꯅ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯁꯤ ꯈꯟꯕꯗ ꯍꯦꯔꯥꯆꯟꯗ꯭ꯔꯅ, ꯇꯨꯟꯇꯨꯟ! ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯎꯔꯁꯦ꯫ ꯇꯥꯃꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ, ꯇꯥꯃꯣ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯑꯁ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯥꯊꯣꯛꯎꯔꯁꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯈꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯌꯥꯛ ꯑꯗꯣ
ꯁꯨꯝ ꯍꯟꯊꯔꯛꯂꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯤꯞꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯄꯥꯕꯤꯅ ꯇꯨꯝꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯥꯀꯟꯗ ꯆꯦꯞꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ, ꯅꯨꯄꯤꯅꯦꯅ ꯀꯩꯗ ꯅꯨꯡꯁꯤꯗꯅ ꯄꯥꯝꯗꯅ ꯂꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯨꯏꯔꯒ ꯂꯪꯀꯥꯒꯤ ꯁꯤꯇꯥ ꯆꯪꯕꯤ ꯁꯤꯡꯗꯨꯕꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯄꯣꯛꯑꯝꯗꯥꯏꯗ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯃꯣꯏ, ꯑꯗꯨꯅꯅꯤ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯕꯁꯦ꯫ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗꯣꯏꯅꯤꯀꯣ? ꯃꯁꯤ ꯈꯜꯂꯨꯕꯗꯅꯦ ꯕꯤꯄꯤꯒꯁꯦ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯒꯦ ꯇꯧꯔꯦꯍꯦ꯫ ꯍꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ! ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯣꯏꯕ ꯄꯟꯗꯨꯞ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫